Akashwani Imphal Ningthoukhongjam Suni na pau pajari. Election Commission na hairi Bidhan Sabha amasung Marakki Mikhal pangthokodaba Rajya amasung Union Territory Mikhal ga mari lenyana phagalakpa senpham lupa koti chamri hele hairi. Commission na hai phagalakpa sing asigi manungda sel, drug, yu na chingba polam kaya yauri hairi. Mikhal pangthokodaba Rajya amasung Union Territory singda punna flying squad lising manga chama hena amasung static surveillance team lising manga chani mathau tauri. Mikhal asi niyom chumna amasung akiba yaudana miyamna bot thadaba ngamnaba tongan miyamgi wakat kaya su makha tana pikhalaknaba hairi. Miyamna thamlakiba wakat ching chadama putra manga hena loisinba ngamle hairi. Kerala Bidhan Sabha Mikhal gi ngasi mirep che lakthokpagi aroiba numitta mirep chama 13 na mirep che lakthokre hairi. Mikhal asigi damak Bidhan Sabha Kendra Samin Nipudagi mirep lising ani chama 15 na mirep che pisilaki. Masigi manungda mirep lising ama chatruk yangkai mathogi mirep che ayaba piki. Maragasida scrutiny da mirep chahum yangkai taret ki mirep che sing yakidre. Amaromda Nongchup Bengal Bidhan Sabha Mikhal ga mari lenyana Rajyapal Rabindra Narayan Rabina Border Security Force ki Eastern Command ki makok Sumit Saran ga ngasi Kolkata da unaduna wafam kaya khanakare. Mikhal asiga mari lenyana Bharat Bangladesh kamkai parangda akan ba chekshil thorang lokhatnabak wafam su khanaki. Mapal Thauram Mantri Dr. S. J. Sankarna Canada gi mahaka phammanaba Anita Anand ga unaduna leibakani ki oiba wafam kaya khanakare. France da G7 mifam yauba lakpada mantri anina unaduna wafam kaya khanakibani hairi. Social media da thagatpa warol amada Dr. J. Sankarna hai leibak anina amagi mateng pangnanaba wafam sing khanaki. Hauji Nongsup Asia da oiriba phibamgi matangda amadi malengi wafam singsu makoina khanaki. Dr. J. Sankarna Korea gi Foreign Mantri Choi Yun ga unaduna leibakani gi mari hena chesilhanaba wafam su khanaki hairi. Railway Mantri Ashwini Vaishnaw leibak sinba thungmada paikhaliba Kabach 4.0 gi thabak thoram sing asi yekshinkre. Railway Mantraloy na hai leibak asida rail sing hena mapung phana matamga chunaba mawongda chelhanabagi thoranggi mitengda thamduna pangthokiba mifam asida mantri na hai haujik paikhaliba thabak thoram sing asi yengshinnaba suraksa kauba platform ama semle masina pumnamak yengshili. Mantraloy na hai haujik phawbada Kabach ki thabak asi route kilometer lising kun mari samri kun tareta khumang yang na changchili. Kabach asi kilometer lising ahum chama shubna ahum da install tawkre. Sarkar na hairi leibak asida haujik oil refinery sing da sungdoktriba thau marang kaina leiri. Petroleum amasung natural gas mantraloy na hai petrol amasung diesel haujik phawbagi oina awatpa leite. Leibak asigi tongan mafam sing da leiba petrol pump sing da su thau marang kaina leiri. State of Hormuz Thingjin Krabasu Sarkar asina tongan ba thorang sing lokhatuna petroleum gi pothok sing amasung LPG gi awat pa lehendana honari. Yumthong kuding da seasonary ba LPG cylinder sing haujik marang kaina miyam da fangali. LPG distributor sing da su phangdi habagi pau leite. Maragasida port shipping amasung waterways mantraloina ising lambi da lalolitik tawriba sing asi leptan chathanaba kupna yengshili. Bharat ki ising lambi da lalol itik tawriba miyoi sing amadi jahaz sing asoi angam thokpagi pau leite. Imphal East Jilagi Kairau Litan Thongdagi hauraga lamdung khul taba lambi mari leinaba sing athuba matamda semjinbinaba Litan Makong Youth Club na Kairau Bitrana appeal tawrakli. Lubasigi chirolama na hai hariba lambi asi khul kya phaungnapam oiriba lambi ama oibana yamna maru oiba lambi amani. Miyamgi chatok chasinda khudong chadaba kaya mayoknare maramaduna athuba matamda mari leinaba singna sembinaba hairi. Assam Rifles na Kamjong Jilagi Kangpat Khulel Primary School da Run for Fun haiba thoram ama pangthokre. Thoram asida angang singna saruk yaki angang singbu masa mau phana amasung harau tayamna lehenabagi damak thorang asi paikhatpani hairi. Amaromda Assam Rifles na amasung Marishuba Maratha Light Infantry na Sangsakti ngasi pangthokre. 1994 da Japan gi lanmi singbu thauna fana langthenakhiba miyoi singda ikai kumnaba utpa oina pangthokpani pauloi jare.